पाक्षदे मर पाव खरा अपडेट तौजरे स्टेट अहुमदा ऑपोजिशन माइथीरे बीजेपी ना माइ पाखरे त्रिपुरा बीजेपी नागालैंड एनडीपीपी की गवर्नमेंट लेरगने मदन सहित पांगथोकदोरिबा लोकसभा मिखल की मांग ओइने नॉर्थ ईस्ट की स्टेट अहुम की मिखल ऑपोजिशन पार्टी सिंह माइथीरे बीजेपी याव गवर्नमेंट स्टेट अहुमक लेबा याबगी सीट मसिंग फंगरे मणिपुर के युमथक्नबद लेबा सीट हुमफु लेबा नागालैंड लेजिस्लेटिव असेंबली की मिखलदा नेशनलिस्ट डेमोक्रेटिक प्रोग्रेसिव पार्टी एनडीपीपी का अलायंस तौनरिबा बीजेपी गना पुन्ना सीट कुंथ्रा का डायरेक्ट फंगरे एनपीपी ना सुपनतगी सीट अनिखक फंगी अदुगा अतोप पॉलिटिकल पार्टी सिंह पुनसिनरगा सीट कुनगा मथोय फंगी पावोसिन मखाता नहाय एनडीपीपी ना पुन्ना सीट कुनगा मंगा अमसोंग बीजेपी ना सीट तरागा निथोय फंगी सीट हुमफु लेबा नागालैंड लेजिस्लेटिव असेंबली द बीजेपी ना सीट कुंदा मिरेप थादोकी अदुगा लेमहौरिबा सीट निफु अदुना एनडीपीपी ना थादोकी तोंगान तोंगान बा पॉलिटिकल पार्टी सिंह पुनसिलगा सीट कुनगा मथोय फंगलिबा असिदा एनपीपी की मंगा आरवीआई अथवाले अमसोंग एलजेपी रामविलास पासवान सीट अनि अनि अमसोंग जेडीयू ना सीट अमा फंगी अदुमोइनमक नागालैंड की ओइना हंदकी मिखल असिदा कांग्रेस की सीट अमा फावबा फंगबा ngamkhide नागालैंड की चीफ मिनिस्टर नाइफियर यो नॉर्दर्न अंगामी टू कॉन्स्टिट्यूएंसी यामना लाइन माइ पाखरे डिप्टी चीफ मिनिस्टर अमसुंग बीजेपी की लुसिंगबा वाई पाटोल स्टेट बीजेपी की प्रेसिडेंट डेमजेल इनालोंग हानगी चीफ मिनिस्टर टी आर जालियांग एमपीएफ की लुसिंगबा काजू लोजो नाइनो सिंगबा सुमाइ पाखरे नागालैंड की पुवारी दा अहन बोइना हंदकी लेजिस्लेटिव असेंबली की मिखल असिदा नुपी मिरेप अनि माइ पाखरे नुपी मिरेप अनि अदु एनडीपीपी की हेकानी जखालू अमसोंग सनहाउ तौनौ कुरोसेने जखालू उकिल ओरंबदगी सोशल एंटरप्रेन्योर अमोरकबग लोइनना यूथ नेट की फाउंडर अमसोनी महाकुमजा लिसिंगनी तरागनी पांदा नारी सागदी पोरस्क्वा अवार्ड फंखिबा लैख्रे सीट उमफु लेबा मेघालय लेजिस्लेटिव असेंबली दा एनपीपी ना सीट कुनगा तरुक फंगदना ख्वाइदगी मसिंग यामना सीट फंगबा पार्टी होरे सीट उमफु असिगी मनुदा सीट जंखैगा मपन खक्तम की मिखल की फल फंगी फलसिदा एनपीपी का पुनः सन्मिनरिबा बीजेपी ना सीट अहुम फंगी ममांगी मिखलददी बीजेपी ना सीट अनि खक्तम फंगी बने लेगाक सेमगनी हाना थाजब पिखिबा कांग्रेस पार्टी दि सुपनदगी सीट मंगा खक्तम फंगी अतो अतोबा पार्टी चना सीट कुनगा मथोय फंगबा ngamखे मिखल ममांग दा अलायंस तौनखिबा मतुंगिना एनपीपी का बीजेपी का पुल्लगा सीट कुनगा मपन फंगबा ngamkhre अदुमपो गवर्नमेंट अमा सेमबदा हौजिंगमकी ओइना मथौ तारिबा सीट मसिंग असि कुंथ्राने सिनमा सिंह असि सुननबा एमएलए मथीबदा अवाबा करी अमत लैरोइदबा मरमना मेघालय द एनपीपी अमसुंग बीजेपी की गवर्नमेंट अमुकसु लैरगनी हाइनबा यक्सेंगले मरगसिदा बीजेपी के सेंट्रल लीडर सिंगना एनपीपी की लेगाक्ता बीजेपी ना पफुंग फाना सावरकनी हाना फंगदोखरे अमरोमदा प्राइम मिनिस्टर नरेंद्र मोदी अमसुंग बीजेपी की लुसिंगबा मयाम होपसिंदना वोट खोंखिबा त्रिपुरा लेजिस्लेटिव असेंबली द बीजेपी ना एब्सोल्यूट मेजॉरिटी फंगबा ngamkhre सीट हुमफु लेबा असेंबली असिदा बीजेपी मथनथन सीट कुंथ्रागा हमथोय फंगी लेफ्ट पार्टी ना सीट तरागा मरी अमसुंग त्रिफामोदा पार्टी टीएमपी ना सीट तरागा हमथोय फंगी फलसिना स्टेट असिदा बीजेपी की लेंगा अबंग मखा सथरगने कामजोंग की नामलीदा पक्तकना उ यालग लालोनबगी कुदम सिंह फंगले के रंजीत इम्फाल रोमदा पुरकलिबा उ अयाम्बा ऑक्शन तौरकपा ngakतनी मिनिस्टर मणिपुर उबंग कन्नडबगीदमक सही पंगा खक्तंग उ यालगा सिंगथोपगी पारमिट पीरिबा असे काक्थाचे अहिंग अथेंगबदा सिंगथोरकलिबा उ ट्रक लोट लोसिंग असे लोइरमक टीवी पाइब्रा नवेदांग सत्पगी मुहुता अहिंग सत्लिबा करिगिनो हना कांग्रेस की कांगुजम राजना मिनिस्टर फॉरेस्ट एनवायरनमेंट एंड क्लाइमेट चेंज ता हंगरे ट्रक सिंगदा सिंगसलकलिबा उ सिंग असे ऑक्शन तौरपा ngakतनी हना फॉरेस्ट एनवायरनमेंट एंड क्लाइमेट चेंज के मिनिस्टर टीएस बिस्वाजिना फोंगदोखरे मणिपुर लेजिस्लेटिव असेंबली दंगसी एनवायरनमेंट एंड फॉरेस्ट की डिमांड खनबदा कन्मोशन पुखल अदुना कांगोजम राजना हाय मणिपुर की फॉरेस्ट डिपार्टमेंट उमंग कनबा ngamdaba सि लेबक थीबनी हौकिबा सही तरेलोम असिदा उमंग की लम स्क्वायर किलोमीटर सदरेन निफुगनी पाट मांकिबगी वाफम हाउस की लीडर ओरिबा चीफ मिनिस्टर ना थारुम क्यादा फोंगदोपगी वाफम लेख्रे मणिपुर दि उमंग कनबगी वाफम असि सेदा लेबा ओइना तौरी ब्राउन शुगर केजी अमग ग्राम सामग मफुद्रामंगा फारे बिष्णुपुर डिस्ट्रिक्ट पुलिस कमांडो की टीम अमना फवोक्चाउ इखाई पुलिस स्टेशन की टीम अमगा खोसमनदुना डिस्ट्रिक्ट पुलिस असगी कमांडो की ऑफिसर इंचार्ज की कमान मखादा तोरबुंग कंगला की मफम अमदा फर्स्टिंग अमसुंग चेकिंग सथबदा मियोयमा सापोन गेप कुनगा मपंदा हप्तुना पुरखिबा ब्राउन शुगर किलोग्राम 1.195 का कोनना फारे हाइरे
अफुनबा अरुंबा सिदा पाउंड सुगर सिंग अदु हाबलकलिबा सापोन केप सिंग अदुगी अरुंबसु यावरे हाइरे थौदोग सिंग असि निमिदांग वरम पुंग 3 तारबद थोखिबनि हाइरे यामलबा इलीगल ड्रग्स सिंग असिगा कोनना फारबा मियोय अदुगी ममेंग काइलाई मो सही कुंट्रागा तरुक अपोकपा थांगतिन पाउ गांगते कवे मागसु सानपुरगी खौसाबुंग बेलेस दगिनि हाइरे इलीगल ड्रग्स सिंग असिगा कोनना फारबा मियोय अदु कंबाइन टीमना फगाउचाव इखाई पुलिस स्टेशन दा खुसिनाखरे हाइरे ngasi chathaki ba frisking amasung checking sing adu district asigi senior SP and Herozit meet agi lamjing makha da assistant SP operation Roni Bayangpamna supervision tawraga chathaki bani haire maki madagda phogak chaw ithai police station na NDNPSA ki makha da case amar register tawduna lokale haire mihat pasing chairak peter fawwa asi bhaksang lauroi imalop sing Kogaithel awang konjeng lekai dagi nongan ba akoisem allies aging bo mihat thina hatpada senari ba mioi sing ki mathakta sabsabe action lakotri ba fawwa nongan bagi asi bhaksang laukiroi haina ima lopsing na phongdorakle hiramasiga mari leitna ngasi Manipur Press Club da pangthok ba pawgi mifam amada apunba Manipur kan ba imalup amkelgi president ima ganbi na phongdoki bada nongan ba bisi gi matang da lekang na tumin lai siliba si baram chade ngasi bawa mihat asida senher ba mioi kudemak lengang na fabak ngam da bahai basi laibak thibane mihat asida senai aidun police na fakraba Moses Gormai amasung TI Sonia gi masindagi atopa mioi singsu mihat asida senai haibak khangba ngam labani atum oinamak senari ba mioi sing adu ngasi bawa da phaba ngamdre mihat asida senai arba Stephen jawna mari leina ba kudemak atu matam da phaga da bane sakhang da basing na faruba ama lanthok hore Sakang daba kulai paiba mioi bari na ngasi nongthil pungmanga makarom tarakpa kurai salantong mafadagi faraga singaren tesporom da puruba mioi ama nanthok hore haire thawdok thokpam dagi phangba pawgi matung ina sakang daba singna faraga puruba mioi adagi maming Nurkhan Sahini fugani thoine ma komidok umang lekai dagi ni ngasi nongthil pungmanga rom tarakpa da mahaki tata magic trawraga kaisam parki mafam amada tal saruraga mayum da halakpagi lambida salantong mafada gari masa anida lakwa sakang daba mioi mari na mahakwa thatlaga nongmai namlaga magic aduda singarel testborgi mai gaida poke mafam adugi labuk maya amada wari sanari tanja lauraga phagna amambagi khodong chaba lauduna nan thora khibane labugi mafam amada lumduna leiraga imong manungi mioi singda thawdoga sigi matangda telephone tawduna khangan badage imong manungna amok Impalis place ta paw piraba matong mahakwa mafam adudagi kalakhibane Nurkhan phongdorakbagi matungina mahakwa fariba mioi sing aduna nongmai namlaga mahak drug lalon bada sienaba amadi drug lalon ba misawat pagi mara laire maramaduna si pagi serak piragani harakhe magic aduda tongliba makhoi masel wari sanaraba matungda gari adu khamlaga labuk mayada makhatana wari sanari ngai amambagi kudong chapa lauraga na thora kibani haire Mirabai Chanu thagatgre taraga nithoi suba Manipur Legislative Assembly gi housing chathariba budget session gi ngasi gi mifamda handakta India gi Sport Star of the Year takrabi Saikhom Mirabai Chanu ba thagatpa phongdogre ngasi gi mifamda house gi leader Chief Minister NPTN speaker gi ayaba lauraga maming leiraba Manipur gi weightlifter Mirabai Chanu Sport Star of the Year haina sakangre haina lakthoke Olympic Games ki silver medalist Mirabai Chanu na puraki ba mingset ki dama lenga gasna Edison SB gi pham thindok palaigre lenga na ma ki mayum oriba nongpok kaksingda Mirabai Chanu fitness center sanana ba saliba senba sahi asidulba crore ama habkhre Madang Senba Sahida atau lupa crore ama hablaga punna lupa crore ani sangna center asi saragane Mirabai Chanu ki mai pakpa amasung Chief Minister na fitness center ama sana na lupa crore ani kaithokpa duda house ki members na table thinduna nongai ba phongdoke ngarian chingi parengda lamai sakpa gamari leina na mioi ani forest na phare Imphal East District ki Central Forest Division ki manung chanba Nongmasing Reserve Forest ki ngarian chingi awang thangba nakalda ngarang nungtil yamna chawna lamai chakiba du madau karam na saglakpano habagi mari makhong khangdok pangam khibaga loina na thawdok aduga mari lena forest department na mioi ani phagale haire forest loisang dagi phangba pawgi matungina lamai chakpa aduda chena bani haduna phagalaba mioi sing aduna nandaibam tondon Sahini fuga manga apokpa Manglem amasung thawda Michael Sahi kuntraga nipan apokpa TS Siam kawe makoy animak kaisampat dobi masu leragdagin haire Faraba mioi animak andro police station da sinaki bagaloina makoy gi matakta case ama lakhole haire Bawasina makatana haibada Nongmai Sing Hill Range ki ngarian bid office ki manung sanba Iril block compartment number 27 ki area da mai chagle haibagi pau hek phangbaga andro police jauna ngarian bid office ki staff sing mafam adu changsen tan lamai chakli badu kanana bahona ki haire
तुंगदा एयरपोर्ट फेयर सर्विस की टीम अमदी JFMC अंतरो की मेंबर सिंह सुलाक्तुना मई अदु कन्नना बहोनकी नोंथिल पुंग मंगा खरा हेनबदगी चाक फावरकी बेलमई अदु मियामना पुंग तरुक खरा हेलकपदा कनबा ngamkibadagi yamna chauna amanga tadi thokidre haire local body ki mikhal April fawda soidana pangthokani Chief Minister Biren Manipur laga ki cabinet mifam lepkhiba warep ki matungina Singgi Autonomous District Council yauna local body singi mikhal saliba sahi asiki April fawba ki manungda soidana pangthoknarba semsari an Chief Minister Anongthongba Biren phongdokre Manipur Legislative Assembly da panchayat ki demand khanabada kangujam maranjina masong Kemegas antara pukalakpa polisi kat motion ki paukham pira tun Chief Minister na hai Singgi Autonomous District Council na yan hana tam pai bagi matam loi khibani madugi mathangda Municipal Council amasung panchayat ki tam ki matam loi khibani ADC ki mikhal pangthokna na bahona bada leiriba ADC constituency singgi delimitation tawna ba hill areas committee na lepna khibala ikhi lebla khibala ikhi maduna maram oraga mamangda July da fang khiba cabinet na warep lawrabasu thabugoina pangthokpa ngamkhide Madugi matung tarak pada haukiba January da pangthokpa mifam na April phaw ki manungda mikhal pangthokna ba amu hana warep lawkibani Grassroots rebel da democracy ki mafam sem bhai basi lainga asan han ba miyang thamduna lakli loina na cabinet na warep lawkiba matungina logi oiba wafam natragana hill areas committee ki delimitation process loiba loidaba ki wafam lairabadi khangdre madhuna trabadi saliba sahi asigi April phaw da local body ki mikhal singasi tangkhak naina soidana pangthokani haige Dimana du khanabada RDNPR Minister Waikham Sana hai Municipal Council amasung Rural Development and Panchayati Raj ki department ki maikadagi Court case leiba khara natana mikhal pangthokna ba mari leinaba se sangsing State Election Commission da pisan gre Mangnai Manipur ki Gram Panchayat sing ki tamasi kumja lisingani kungani thoi ki October kungamanga kunga tariat amasung kunga mapanda loikibani masigi tam loitringada sahi adugi July kunga mathoi da pangthokiba State Cabinet mifam na hiramasi kananaba pukatpada Zilla Forest ama amasung Gram Panchayat marigi matangda Court ki interim order ama lairambana agenda du defer tawkibani loinana sahi asagi January anita famkiba cabinet mifam na local body ki mikhal singa sei April phaw da pangthokna da lepkhibani masigi marakta ahangdon leriba Zilla Forest singi thabak asina disina yangsilaga Gram Panchayat ki thabak thorom singna yeke Matungina semba administrative committee na sebla ki hiyang sinanaba DC singda khangan kre Imphal East ki oinadi committee semnanaba order thokiba laikre demand adu khanabada policy kat motion pukaladuna MLA Kangusam Ranjan Hai India se democracy satpa lebakni loinana mathang ahongi democratic system sanaribani state asida leriba ADC sing municipality amasung Gram Panchayat ki matam loikraba phawada mikhal pangtoktana leiba hasi angakpa phawe Maramasana lengha ki cabinet na laukiba warep ki matung ina April fawada mikhal tawani haikiba du chapchana tawgani tawroi haiba asengba ma house da marilena pa minister na chapchaba ama khangan biyo haiki gang member ama nongmega kona na fare Imphal East District Police ki commando team mana thiba humba chathabada gang member ama nongmega kona na Haingang Police Station ki manung chanba kairang umang laikai dagi haukiba ahing nongyai pung taragani thoi minute kun ga mangharum taba matam da fare Police lagi phangba pawda faraba miyoi aduki maming MD Ivungo Elias ASK sahi kun ka manga apokpa laikhidraba MD Abdullah Gawi kairang singya laikai dagini mag gang member ni pawsin makhatana hai ngarang nubidang pung tara ka mathoirom taba matamda akak na paw ama phangba dagi khudakta Imphal East District Police ki commando na Haingang Police Station ki team ka pulaga kairang umang laikai da thiba hum bachat thabada MD Ivungo Elias ASK mayum dagi phabane maki yum dagi ka piyariba nongoi maru ani Yauba point kuntra kani toy ki pistol ama so phangle faraba miyoi adugi mathakta logi action laukana da Haingang Police Station da sinagre haire Manipur na notice the foreign tourist khwaidagi lakba state oire Sikkim yaudana India ki awanongfok state tarit ki manung da foreign tourist khwaidagi yamna lakba state Manipur no oire foreign tourist in India ki kumja lisingani kunga mathoi ki record ki matungina sahi aduda Sikkim da Lesing taraga mathoi samanga supna nifal laki aduga Manipur dana sahi aduda foreign tourist sadruk nifuga nifal laki ana Chief Minister NPN phongdokre Gwarok Mahadev Laisang ki lambi water supply amasong power supply na singba yauna ningthina semkat nanaba loina na contract pam AC ki manung chanbada leiriba Japan lanmi sing sikiba tunung sigum tourist ki mafam ama oina semkat nanaba lenga na thabak laukhalagan hi hana su Chief Minister na makhatage
Manipur Legislative Assembly tengasi tourism ki demand khanabada Congress ki ke Magasandra masong TS location na puthoki ba policy kat motion singi paukhum piradana se minister na hai tourism aibesin Manipur ki tunglam sat oi ga thori bani lamdam asigi set melola si tourism da leiri bane Manipur legana tourism ki maru iba mafam yangai ka tariat masak khangdok baga loina da samgat bahore Mamangi sahida Shanghai Festival Manipur ki tongan pamafam taraga mangata pang thoki ba adu mafam sing adu ki fajaba kaya adu miyam da uthok na bagi damak tane Mapam ahumda SDDCM na khongjang sanction gre Mitai po Indian Constitution ki ngaklau piduna Salul Tribe ki list sala na ba khongjang ki saruka moida ngasi Salul Tribe Demand Committee Manipur SDDCM ki biyang pakha dalam pel supermarket wangkoi amari thawalda khongjang sanction gre Ngasi ki khongjang atu da saruk yakiba lampel supermarket nufi sakot luki member RK Binana hai SDDCM na mitai po Indian Constitution ki ngaklau piduna SD list salhan gadabani abegi khongjang asi matam sanglakle Masida lega na kari imata thausadana tumina leithokpa si chumde Mitai furup asibo kanana bagidamak ariba thauna lengjel puthoktuna khongjang asibo maifakna bagidamak adumak lepkani Lengak pairiba phamnai basingna khongjang asigi asoba thaudang logdana furup asibo kanana bahwana biu loinana India government da athubada recommendation thana na bahwana duna lamdam asigi yellow furup am oiriba mitai kanana bahwana biu Amarom da ngasigi khongjang asida saruk yakiba thawal Kaitil Fambi Mathak Makha Apun Bagi Secretary As Maduk Madi Devina Hai Haujuk Power Lenga ki Mekedi ki positive oiba response amada phangdaba se lamdamasa ki miyam pun maki laibak thibane Purubasi buk kanana bagi damak thawal ge Kaitil Fambi Mathak Makha ki ima sina matam chopada SDDCM na sangsili khongjang asida sawat kane Ngasi ki lampel supermarket da sakki khongjang aduda polisna khongjang loisingbo areli chatpa thingtuna khongjang adoba makha sathan gi de Ngasi sanction ki khongjang sing atuda lagak na athupada recommendation thabiyu mitai bu est lista yahon gadabani abadi midop talam yon bi yaroi habana sing ba kholau kaya sulaw ke Lupa crore amagi sana fare Imphal More lambi ki khudeng thavida leiriba konsoba Assam Rifles na asadaw sing sek tawbada ngasi ayu pongni panrom tabha matamda miyoyama lupa crore amrom ki oigadaba sanaga kon na fare fresh na fangba pawgi matung ina faraba miyoy adugi mameng Sontak lunja hau wifi sahi kuntra gamari apokwa more 1 lunja hau wifi sahi kuntra gamari more 1 number 9 dagine magasi ayuki pungpham atuda more rom dagi ecoven reses number MN01AS 3629 thauraga tholakpada Assam Rifles ki check post khamlaga check tawbada punna kilogram 1.660 oiva sana biscuit tara asi gari manung da lolaka purakpa thengna badagi phabane Parawasana adu malem gi kaithen lupa lak marfudra hom doirungi oigane magi mathakta logi oiva makata pathabak lokatna na more da leiva custom preventive force sinakre haire street vendor sing po jon bagi matam sangdok loi Khoirambal kaithen da street vendor sing na po jon ba yabaki matam ayupung mari dagi taret fawa piriba asi sangdok bagi wafam laite ana Manipur langha ke board minister Yumnam Khemchana phangdokre Taragani tu Super Manipur Legislative Assembly ki ngasi sathagi mifamda NPP ki Iriangbam Nalini Devi oinamna calling attention motion ama pukhaladuna hai Khoirambal kaithen da pot jon lakliba marwaina lambi da thaduna phamliba sing ase leida lairaba imungsing dagini domagi sara tanjapa lakpana ehambane makoina numi kudingi mana masing pokalaga kaithen la jona ba honava asna pot jon bagi matamase ayupung taret pawuda makoiba maramna yon badang hawdaba kayamarum yaure Ado polam sing ado mafam jana thampam eitaba maramna amok yum hankibada putuna chatpagi phibam amada lairi ado mana masing haira haibase thuna patha pum thaganba marumna nabit ani ahumni chupna yonba yadaba pot makhal so wairi bane nubi sing asina thengna riba khudong chadaba si yengbiraga Khoirambal kaithen da state vendor sing na pot yonba yabagi matamase ayupung mari dagi taret fabu wairiba si ayupung tara fabu dang sangdok pio calling attention asigi pakhum pira da hot minister Waikem Sanahai street vendor gi wafamasi yamna aruba madi sindok sinjin tawbada awaba chawru mayuk nariba amane Nomu gi missing hengalakpa maram oraga lambi sinbagi sang wangkhalakpa pot jon pat lakpa wholesaler amadi retailer gi sang su lepa leitane hengalakpa na khudong sa thapa kaya mayuk nari haina jo makhatana phangdoke lanai miyoi karana su sathok sasin tawbada khudong sa thapa mayuk naba maramna Manipur High Court PIL tharakpadagi High Court na yathang pituna porpam phamantanaba khangalakhiba leigrabane NSN IMG Kedar Mari Judicial Custody da Ariman Bigre
ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯒꯤ ꯑꯌꯨꯛꯇ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯕ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯕꯁ ꯇꯔꯃꯤꯅꯁꯇꯒꯤ ꯐꯥꯈꯤꯕ NSN ꯑꯥꯔꯝꯒꯤ ꯀꯦꯗꯔ 4 ꯑꯗꯨ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯠꯅ ꯅꯨꯃꯤꯠ 15ꯒꯤ ꯑꯣꯏꯅ ꯃꯥꯔꯆ 13 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯀꯦꯁ ꯑꯗꯨꯒꯤ ꯑꯥꯏꯕ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ SIS ꯄꯥꯔꯁꯟꯇ ꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 15ꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯛꯄ ꯃꯇꯨꯡꯏꯟꯅ ꯀꯣꯔꯠ ꯑꯁꯤꯅ ꯅꯨꯃꯤꯠ 15ꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯈꯤꯕꯅꯤ꯫ ngasi judicial custody riman taukraba NSN AIM-gi cadersing adudi Senapati district ki Tadubidagi Phojilo Kaihina Elias Thori Kaina Nagaland gi Jun Hevwata district dagi Setoi Yeptho Poren district dagi Aribo Zaleng amasung Okron district Alungtang dagi Kharai Thingni hairi Popi Pambi yantatuna mangankre Kangpokpi district Saikul police station na konba Balpabung amadi molkol gi marakta leiba singchang napam gi ekar 12 rom pak chawba lamda tharampa popi pambi sing ngasi yanthatu na mangan khre police ki paunahai kangpokpi police station thagi kilometer kolhom doirom lapa mafam da leiba singchang napom da sakhang da basina tharampa popi pambi sing yanthat bagi thabagadu cycle police station RC MPTC gi RL NAB NCB taruk soba IRV mga soba IRV amadi forest defarming gi apunba percent chamai angkai ga mga romna asathagi bani amarom da santen district ki manung janba khongtal gi singchang napom ki ekar samagani forum park jawba lamda tharamba popi pambi sing mamang February kungani fanda gi ngarang phawba namit nini sangna yanthatuna mangan gre popi pambi sing yanthat bagi thabagadu santen district police nifan soba MR forest department amadi taraga mga soba sam rifles ki apunba team na sathagi bani Nakalamromdana Tamenglo district ki manung chanba kamkai kuki village da ekar kunga mathoirom pak jawbat lamda sakang da basing na tharamba pobi pambi singhasi yanthatuna mangan gre yanthat bagi dabagatu Tamenglo district police department kontraga mapan suba Assam Rifles NAV marfuga tarit suba CRPF tarit suba IRV amadi manga suba MR gi apun batim na sathagi bani haire makatarakwa atopa pauda Meghalaya Nagaland amasung Tripura da BJP na chawna mai pakliba si miyamna thajabadagini modi mamang thagi mai jalakpa amasung aroiba sarukta pangthokiba laibhak asigi awang nongpok thangba sarukta leiriba state ahum Meghalaya Nagaland amasung Tripura Legislative Assembly bikhalda BJP na amukana chawna mai pak pangamliba si BJP lehingakta miyamna thajaba thambadagini ana Prime Minister Narendra Modi na phangdorakle hiramase ga mari lena Prime Minister Modi na makhatana hai Nagaland da NDPP amasung BJP gi oiba sungsin palegak makhatana leiragane sit sharing da NDPP na sit nifuda aduga BJP na sit kunda yanaduna mikhal punna satmina kibani sit kunda BJP na birep thaduk tuna lamba tauna kiba aduda sit tarakani thoida BJP na mai pakhe aduga satmina riba NDPP na sit kun manga da mai pak tuna punna sit kunthra ga tarita mai pakhe bane aduga Tripura gi oina BJP na absolute majority phangtuna mai pakhe state asigi oina BJP na sit kunthra ga ni thoida mai pak pangam ke aduga satminariba party IPF gina sit amada mai pakhe Meghalaya gi oina sit ani dagi hena BJP na mai pak pangam drabasu state asida soidana maki BJP ka sungsinaba lengak ama sembangam gane BJP lengang na awang nokvok lamdamda paikhalak liba thabak tharum kya asida miyamna thajaba thambadagi matam sangna state sing asida lengak paituna lakiba Congress amasong Left Front Party singbo maithiba pibangam kibani miyamgi khandaba masagi lanai interest thabak tawduna lakiba party sing ase awang nongpok lamdamda amukana hagot pangamlaroi ana phongdokibaga loinana matang saida pangtokadoriba Lok Sabha mikhalda BJP na amukana chawna mai paktuna center da BJP na lusingba sungsinna balenga ama soidana sembangam lagani ana Prime Minister Narendra Modi na makhatana phongdokle nupi ama masa matomta sijagre tabada yamna nungaitaba thodok ama oina South Delhi gi mafam amada masagi chahi kunthagani thoirom surabi nupi ama mathomda sijagre hairi police ki report matungina laikhitraba Monica gi mapuroiba Ajoypal Singh orge ngarang nomida masa mathomda sijagi bane mak sijagi ba adugi ikan kanatna mahaki loinabi Monica so sijagi bane makoi khudko place laiba transit camp amada laibani laikhitraba Ajoypal Directorate General of Civil Aviation Cell the Operation Manager oina thabak tawbane Karimaram gidama makoi ani sijaki banu haba hauzik phawgi oina di chapchana khangba ngamdre hiramasi gi matang da police na case am arrest start tawkiba loidana makara thijin bagi tabak sathaba haukhre
पनबी अबदी मखोय अनि ममांग सही की अक्टोबर थादा लुहोंखिबनी हायरे नकलमरोमदना मेल नर्स ना डॉक्टर अरेप तौख्रे ऑनलाइन दा फी थोंगदबा फोटो सिंग थागतख्रे नुबी डॉक्टर अमर रेप तौवा मसोंग सोशल मीडिया दा माकी फी थोंगदबा फोटो सिंग थागली आबगेदबा ngasi पुलिस ना मसागे सही कुनगा मरी सुरबा मेल नर्स अमा फाग्रे कर्नाटका की हॉस्टल अमदा अनिमकदु थबक तौरिंगदा थौदो दो हौगिबा सही डिसेंबर दा थोकिबनी अना पुलिस ना हाइगे पुलिस की मतुंगिना ट्रेसो डिस्ट्रिक्टगी नेसाम बाबूना कोयम्बाटोर दा हॉस्टल अमदा माकीदमक अनोबा थबक अमा सिनगनी हाइबा मिनम्बा वासक अमा सिनरगा सही कुनगनी पान सुरबी डॉक्टर अदु रेप तौकिबने मफम मसद लैबा होटल अमदा डॉक्टर अदु रेप तौकी अमसोंग माको लांगदा थोननबा माकी फी थोंगदबा फोटो सिंग अदु लौगे डॉक्टर नुपी अदुगी फी थोंगदबा फोटो सिंग अदु सोशल मीडिया प्लेटफॉर्म सिंग दा साइ थोकनी की हंदुना मदुगी मतुंगदा नर्स अदुना डॉक्टर अदुबो हन्ना हन्ना रेप तौगे खुदोंथीबा अदुगी सामिन फंगबदगी डॉक्टर नुपी अदुना मागी नंबर थिंगजिनकी मदुगी मतुंग मेल नर्स अदुना नुपी अदुगी फी थोंगदबा फोटो सिंग अदु सोशल मीडिया दा सांदोके मेल नर्स निसाम बाबूबो इंफॉर्मेशन टेक्नोलॉजी एक्ट लिसिंग अनि पनिशमेंट फॉर पब्लिशिंग और ट्रांसमिटिंग ऑफ मटेरियल containing sexually explicit act and electronic form की section 67A अमसोंग IPC की section 376 रेप की मखादा केस लौहरख्रे अना पुलिस ना हाइगे अरोइबदा कंटेंट सिंग असि की मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असेदगी यंगबेरिबा पुनम पदागा जरी चैनल से अदोमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइना लाइक एंड शेयर तौबसु काबिगनु पुनमपो अमखाना थागजरी